เป็นสารบสมัยทำบ่สมัยเราไม่เจอสมัยไรบ่เลยว่าแล้วเจ้านี่สิเราไล่ช่างก็ต้องอยู่เลยไก่ลำได้มีน่าชาเลยเนี่ยพี่จ๊ะสิแนวขยันปลีได้ดิว้าวน้องบ่โอ้ขยันปลีที่ไปเชื่อนี่กูรู้ชิมดิมาหนึ่งครับเลยมีครูจุไหลฮะตั้งกันสิละเยี่ยงมุจุละชิมตักเล่นดีก็ไปทำไมอ๋อกันล่าสิตักเล่นดูทำเดี๋ยวต้องติดทำไอ้ไก่เย็นไก่เย็นตัวไก่ตัวร้อนไก่เย็นย้ายไก่เนาะก็ได้กะดีวารีได้รอเนี่ยเดินไปตลบหนึ่งสีดำก็ได้แต่หนูคุยกันทีหลังเนี่ยอากิดะจริงเอาหุ้มเนี่ยมาขั้นเอาหุ้มอ่ะสิไรตร์นี่ก็จะตลบหนึ่งสีดำเลยอีราโบจีไทยนะพร้อมวันอีราโบเราคนเจอนันดีอยู่อีราบดกินก็ได้โอ้อีราบดกินสิเลี้ยวเลยเอาคนเราจุหลักก็ต้องเลี้ยวกูตัวนี้สิละมีเยี่ยงแล้วทกน่ารักไปยาวเลยมุนตรีมุนตรีไอ้หรอปลาอังกูร์ก็จะปลาลิดอันนี้สิกิพามเจตโอเกหาร์ดีอันมาทันนั้นตัวเรื่องนี้ไปยงสินะเฮงปลาละกันดามาฮิจาตัวริบนปานวันที่เขาเอตุดีมันจีไอ้เจ้านี่เขาเนี่ยโยนบอมบุเลยบร้อยบ่ใครเลยโปรเฮ้ยพะเจียมนะตู่ถ้าใครละกันงางมันเสียงตัวเสียงางดึงนมไปมาเยอะพี่ตายจ้ะยังพะเจียบะตู่อะค่อยกินดูก็มาซูมานะตัวบ่อะค่อยดูเรื่องเนี่ยมาแล้วมันสิมาให้ฟังไก่บีเดนี่ก็ไม่ยามให้ท่าแกมุติวัดลิเกดูละต่างตราได้กันหมดต่างตราได้ด่ะดุมสิดาดุมลากันเลยไปติดุมยาบระบะไก่บีเดนี่ก็ไม่ยามลักไปอยู่ไอจัดปัญหาละเนี่ยตุบูต่างตราได้แต่หมุนเนี่ยฮะดีเซลไม่ยามลักไปอยู่ตู้ห้องน่ะพังด้วยนี่กี่จีได้แก่เนาะกี่จีเดี๋ยวกี่จีได้แก่อ้วนนี่กี่จีจะหุ่มจันไปที่แก่ก็จันเกอามาเดกี่จีเห็นดูยาวอีเดี๋ยววิดีโอเราอีกถ้าต้องฟิกเก็บอะอามาเดกี่จีเห็นดูยาวอีอาทิตย์กี่จีมาขายตาไปยาวอีกี่จีโยกก็ไปยาวอีเด้อกำมะลีแค่น้อยหุ่มเนี่ยกี่จีโอ้เจ้าเลยดูดิสิกีอ่างก็สิที่มุลลารวยสิมาที่ยาดระบันนี้รีเจคนี่ตัวก็เลยจะชาละประมาณตุ้งเลยชาติแค่ก็เลยจะกังก็เลยหัวจริงจริงโอ้ยด้วยเนี่ยบะอันนี้พยายามก็ได้ที่ปาลักกระโดดก็มาเลยชิกุมบัจิเนี่ยบุโอ้ยระบันเนี่ยสิชิโอ้ยระบันมานี่ไงสิโอ้จ้าตัวง่ายดิสิต่างตราจิมูจิไงต่างตราง่ายมันจะยาวดิสิตัวสิต่างตรานี่สิโอ้ต่างตราชามูยังกูตุต่างตราง่ายแบบตุต่างตราง่ายแบบกรุ๊ปนี่สิเสิมันนุ่งตัวนี้ไม่เหมือนด้วยสิไม่ยอมลักปีโร่นงตาแล้วกันนะต่างตราตุ้มยกดีป่ะนงอย่างกันตาแล้วกันนะอันนี้นงตาแล้วกันนะต่างตราหยกพัฒนาเหมือนกันโอ้สิ่งพนันยาวงั้นนี่ทันลอยชาเลยสิดิอะดูสิอามุกติ้งตัวมุกจังกระบะดูที่พูลิ่งตัวมันไม่มาให้เป็นอะไรเชื่อมแบบไม่ซีซันจะรวยกันจ้ะซีซันจะนับเป็นบอลเลยก็ได้ที่เชื่อมแบบอาทิตย์ตัวเดียวเลยอาจจะตุ้มด้วยเลยจริงมุนบักปักกันด้วยเลยจริงอาทิตย์มาตุ้มนี่พูลิ่งตัวก็ที่อะดูที่มีเนี่ยปะมีเฉยกับโปรตีนชีสชีสจะเนี่ยนะเมื่ออ่างนาเลยนั่นหลักกับวินเดอร์น้องไม่ทารุกไปอ่ะดิทารุกไปที่เลือดเจี๊ยกันตัวยังเดี๋ยวกูก็ได้มีอันเป็นที่อัลเทอร์เนทีฟเนี่ยโอ้อันนั้นอ่ะช่องนี้คนเบลล์ก็ได้ช่องอยู่เจี๊ยกันช่องเบลล์ช่องอยู่เจี๊ยมาเนี่ยมาให้เจ้าปลาลักปนนี้ลุมเดอร์ไอเนี่ยบะลุมที่เนี่ย
ꯊꯕꯛ ꯑꯃꯅꯤꯅꯦ ꯁꯤꯁꯨ ꯁꯣꯡ ꯉꯝꯗ꯭ꯔꯤꯅꯤ ꯁꯣꯝ ꯄꯥꯏ ꯉꯝꯗ꯭ꯔꯤ ꯑꯣ ꯁꯣꯝꯒꯤꯁꯤꯅ ꯀꯨꯏꯗ꯭ꯔꯤꯕ ꯁꯤꯒꯤ ꯃꯔꯛꯇ ꯄꯥꯜꯂꯕꯅꯤ ꯑꯗ ꯁꯤꯅ ꯑꯃꯨꯛ ꯄꯥꯜꯂꯒ ꯅꯨꯡꯁꯥ ꯌꯩꯗꯕꯁꯤ ꯅꯥꯄꯤ ꯁꯣꯛꯖꯟꯈꯤꯕꯁꯦ ꯇꯔꯕꯨꯖ ꯊꯥꯔꯨꯕ ꯅꯥꯄꯤ ꯁꯣꯛꯖꯟꯈꯤꯕꯁꯦ ꯑꯣ ꯁꯣꯝꯒꯤꯁꯦ ꯑꯥꯎ ꯑꯗꯨꯅ ꯃꯍꯩꯁꯦ ꯆꯣꯡꯊꯣꯛꯄ ꯉꯝꯗꯦ ꯆꯣꯡꯊꯣꯛꯂꯛꯑꯗꯕꯅꯤ ꯁꯤꯒꯤ ꯅꯪꯍꯧꯗ꯭ꯔꯕꯅꯤ ꯁꯥꯏ ꯀꯤꯅꯦ ꯖꯒꯥꯗꯤ ꯌꯥꯝ ꯆꯥꯎꯔꯤ ꯑꯁ ꯋꯥꯠꯂꯤꯗ ꯅꯝꯗꯣꯏꯁꯦ ꯇꯨ ꯑꯥꯕꯣꯛꯅꯤ ꯂꯩꯔꯤꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯇꯨ ꯎꯕ꯭ꯔꯦ ꯉꯣ ꯃꯌꯥꯝ ꯇꯨ ꯁꯤꯗ ꯂꯥꯛꯄꯤꯔꯣ ꯀꯩꯕꯤꯅꯦ ꯅꯥꯎꯕꯤ ꯀꯔꯤꯕ ꯀꯩꯕꯤ ꯈꯨꯂꯦꯟ ꯍꯥꯏꯕ꯭ꯔꯣ ꯀꯩꯕꯤ ꯈꯨꯂꯦꯟꯗ ꯏꯝꯐꯥꯜ ꯏꯁ ꯀꯩꯕꯤ ꯈꯨꯂꯦꯟ ꯁꯤꯁꯦ ꯑꯥꯐꯇꯔ 10 days ꯑꯥꯐꯇꯔ 10 days ꯅꯠꯇꯦ ꯅꯨꯃꯤꯠ ꯇꯥꯡ 10 ꯃꯇꯨꯡꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯥꯡ 10 ꯖꯨꯂꯥꯏ 10ꯇ ꯑꯗꯨꯏ ꯃꯃꯥꯡꯗꯁꯨ ꯈꯪꯉꯦ ꯀꯩꯅꯣ ꯋꯤꯛ ꯑꯃ ꯂꯩꯔꯗꯤ ꯈꯪꯉꯅꯤ ꯆꯦꯡꯒꯨꯝꯁꯨ ꯂꯩꯔꯦ ꯇꯨ ꯆꯦꯡꯒꯨꯝ ꯅꯠꯇꯦ ꯆꯥ ꯌꯥꯗꯕꯤꯅꯤ ꯆꯥ ꯌꯥꯗꯕ꯭ꯔꯣ ꯁꯦ ꯑꯩꯗꯤ ꯆꯦꯡꯒꯨꯝꯅꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯇꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯅꯪꯉꯔꯣꯏ ꯆꯠꯄꯅ ꯍꯥꯜꯂꯅꯤ ꯑꯗ ꯌꯥꯝ ꯐꯪꯉꯝꯕ꯭ꯔꯥ ꯁꯤꯗꯁꯨ ꯌꯥꯝ ꯐꯪꯉꯤ ꯑꯗ ꯑꯩ ꯐꯪꯕꯁꯦ ꯑꯩ ꯃꯤꯉꯣꯟ ꯉꯥꯏꯗꯦ ꯃꯤꯉꯣꯟꯗ ꯃꯔꯝꯗꯤ ꯃꯣꯏꯅ ꯇꯧꯔꯒꯅꯅꯦ ꯂꯩꯔꯥꯏꯁꯦ ꯂꯣꯏ ꯊꯨꯒꯥꯏꯈꯤꯕ ꯃꯣꯏꯗꯤ ꯄꯣꯠ ꯂꯣꯏꯔꯦꯗꯪ ꯈꯟꯕꯩꯗꯣ ꯃꯥꯅꯦ ꯂꯩꯔꯥꯏꯁꯦ ꯍꯟꯅꯤꯡꯗꯅ ꯖꯣꯝ ꯇꯧꯈꯥꯏꯈꯤꯗꯅ ꯃꯤꯅ ꯐꯨꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯁꯦꯟꯍꯧꯕ ꯑꯗꯨꯅ ꯐꯩ ꯃꯥꯅꯦ ꯑꯩꯅ ꯄꯣꯠ ꯄꯤꯖꯅꯤꯡꯗꯕꯩ ꯅꯠꯇꯕ ꯑꯩꯅ ꯇꯧꯖꯔꯗꯤ ꯐꯨꯛꯆꯔꯒꯁꯨ ꯀꯥꯏꯗꯅꯕ ꯁꯤꯟꯖꯩꯗꯅ ꯃꯤꯅ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯦꯕ ꯄꯣꯠꯁꯤꯗꯅꯤ ꯎꯗꯣꯏꯁꯦ ꯃꯥꯅꯦ ꯃꯈꯥ ꯇꯥꯕ ꯑꯁꯤ ꯑꯣꯏꯔꯔꯣꯏꯁꯦ ꯑꯁ ꯑꯩꯅꯒ ꯈꯪꯖꯤꯜꯂꯛꯄꯗꯣ ꯑꯩꯅꯒ ꯈꯪꯖꯤꯜꯂꯛꯄꯗꯣ ꯁꯤ ꯑꯣꯏꯔꯔꯣꯏꯗꯝ ꯁꯤ ꯑꯣꯏꯔꯔꯣꯏꯌꯦ ꯇꯨ ꯍꯟꯗꯛꯀꯤ ꯅꯣꯡꯗꯣ ꯇꯥꯏꯒꯔꯁꯦ ꯃꯔꯝ ꯃꯣꯛꯏꯍꯦ ꯆꯪꯒꯅꯨꯀꯣ ꯌꯥꯝ ꯏꯅꯗꯅꯤ ꯃꯥꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯗꯤ ꯃꯊꯪ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤ ꯃꯣꯏ ꯒ꯭ꯔꯨꯞꯁꯦ ꯄꯥꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯝ ꯁꯝꯅꯗꯣꯏꯅꯤ ꯃꯣꯏꯁꯦ ꯏꯔꯤꯒꯦꯁꯟꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯗ ꯏꯔꯤꯒꯦꯁꯟꯁꯤ ꯑꯩꯒꯤ ꯁꯤꯗ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯑꯃ ꯂꯩ ꯕꯣꯔꯍꯣꯜ ꯑꯃ ꯂꯩ ꯃꯉꯣꯟꯗꯒꯤ ꯆꯤꯡꯈꯠꯂꯀꯥꯟꯗ ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯊꯥꯕ ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯑꯗꯨ ꯗꯥꯏꯃꯤꯡꯗꯤ ꯑꯩ ꯑꯔꯨꯟ ꯑꯔꯨꯟ ꯗꯥ ꯑꯔꯨꯟꯅ ꯆꯂꯥꯏꯕꯅꯦ ꯃꯇꯝꯗꯅ ꯍꯣꯠꯅꯔꯤꯅꯦꯁꯦ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯑꯣ ꯆꯥꯕꯁꯨ ꯂꯥꯛꯑꯣ ꯗꯥ ꯑꯗꯨꯗꯤ ꯌꯧꯔꯒꯦ ꯖꯨꯂꯥꯏ ꯇꯥꯡ 10 ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯨꯜꯂꯅꯤ ꯆꯥꯎꯕ ꯌꯥꯝ ꯄꯥꯟꯕꯗꯤ ꯌꯥꯝ ꯄꯥꯜꯂꯦꯕꯁꯦ ꯍꯣꯡ ꯊꯥꯗꯣꯏꯅꯦ ꯀꯦꯖꯤ ꯆꯥꯎꯅ ꯄꯥꯟꯗꯣꯏꯅꯦꯕ ꯑꯃ ꯀꯦꯖꯤꯗ ꯑꯍꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅꯤ ꯀꯌꯥꯝ ꯆꯥꯎꯔꯝꯃꯅꯤ ꯑꯗꯨꯗꯤ 600 ꯒ꯭ꯔꯥꯝꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯃꯅꯨꯡ ꯉꯥꯡꯕꯤꯗꯨ ꯑꯣꯏꯕ꯭ꯔꯣ ꯑꯉꯧꯕ꯭ꯔꯣ ꯑꯉꯥꯡꯕꯗꯤ ꯌꯥꯝ ꯊꯨꯝꯕꯤꯗꯨꯅꯤ ꯑꯗꯨꯅꯦ ꯑꯉꯥꯡꯕꯗꯨꯅ ꯃꯤꯅ ꯑꯦꯇ꯭ꯔꯦꯛꯇꯤቭ ꯑꯣꯏꯌꯦꯕ ꯆꯥꯅꯤꯡꯕꯗꯣ ꯍꯥꯎꯁꯨ ꯍꯥꯎꯏ ꯍꯥꯎꯋꯦꯕ ꯑꯗꯨꯅꯁꯨ ꯑꯉꯥꯡꯕꯅ ꯐꯩ ꯑꯉꯥꯡꯕꯅ ꯍꯥꯎꯏ ꯌꯥꯝ ꯌꯥꯝꯃꯦ ꯑꯉꯥꯡꯕꯁꯤꯅ ꯐꯩꯌꯦꯕ ꯑꯉꯥꯡꯅ ꯄꯥꯝꯕꯁꯨꯀꯣ ꯑꯉꯥꯡꯕꯁꯦ ꯈꯥꯏꯗꯣꯔꯛꯄ ꯀꯥꯟꯗ ꯑꯉꯥꯡꯅ ꯄꯥꯝꯕꯕꯨ ꯀꯩꯅꯣ ꯁꯤꯒꯤ ꯍꯩꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕꯒꯤ ꯋꯥꯔꯤꯗꯤ ꯑꯉꯥꯡꯅ ꯄꯥꯝꯃꯦ ꯎꯆꯦꯛꯅ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯍꯟꯅ ꯄꯥꯝꯃꯦ ꯅ꯭ꯌꯨꯇ꯭ꯔꯤꯁꯤꯌꯁ ꯚꯦꯂꯨꯁꯨ ꯌꯥꯝ ꯌꯥꯝꯃꯦꯕꯁꯦ ꯑꯗꯨꯗ ꯂꯣꯏꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯗ ꯃꯥꯅꯦ ꯐꯨꯗ ꯄꯦꯛꯅꯦꯕ ꯃꯥꯁꯦ ꯑꯉꯥꯡꯅ ꯄꯥꯝꯕꯁꯤꯗꯕꯨ ꯊꯝꯃꯝꯃꯗꯧꯅꯤ ꯃꯥꯅꯦ ꯀꯛꯆꯤꯡꯅ ꯄꯥꯝꯕ ꯑꯉꯥꯡꯅ ꯄꯥꯝꯕ ꯍꯥꯏꯔꯤꯅꯤ ꯌꯥꯝ ꯄꯥꯜꯂꯦ ꯇꯨ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯩꯗꯤ ꯗꯥꯎ ꯌꯥꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯗꯥꯎ ꯌꯥꯅꯕ ꯇꯥꯡ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄꯤꯔꯣ ꯌꯥꯝ ꯁꯥꯠꯂꯤ ꯐꯥꯔꯁ ꯀꯝ ꯐꯥꯔꯁ ꯁꯞꯅꯦ ꯑꯍꯥꯟꯕ ꯂꯥꯛꯄꯅ ꯇꯣ ꯍꯥꯏꯔꯤꯁꯦ ꯅꯣꯡꯃꯗ ꯀꯦꯖꯤ 500 ꯐꯪꯍꯧꯔꯣꯏꯀꯣ ꯄꯕ ꯂꯥꯛꯆꯣ ꯑꯩ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗ ꯀꯩꯅꯣ ꯁꯦꯀꯦꯟ ꯔꯥꯎꯟꯁꯤꯅ ꯇꯥꯡ ꯀꯌꯥ ꯇꯥꯡ 10 ꯃꯅꯨꯡꯗ ꯃꯨꯟꯗꯣꯏꯅꯤ ꯑꯣ ꯑꯗꯨꯗ ꯑꯃꯨꯛ 9 ꯃꯥꯄꯜ ꯑꯗꯥꯏꯗ ꯃꯨꯟꯗꯣꯏꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯗꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯄꯤꯛ ꯍꯥꯔꯚꯦꯁꯇꯤꯡ ꯈ꯭ꯋꯥꯏ ꯌꯥꯝꯕ ꯃꯥꯅꯗꯤ ꯄꯥꯜꯂꯤ ꯑꯣ ꯑꯍꯥꯟꯕꯩꯁꯤꯅ ꯈꯔ ꯅꯦꯝꯃꯦꯕ ꯑꯍꯥꯟꯕ ꯅꯦꯝꯃꯦ ꯍꯥꯏꯁꯤꯁꯦ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯗꯤ ꯌꯥꯔꯔꯣꯏ ꯀꯨꯡꯁꯦ ꯌꯥꯝꯃꯟꯗ꯭ꯔꯤꯅꯦ ꯅꯣꯡꯃꯗ ꯀꯦꯖꯤ 500 ꯃꯌꯥ ꯍꯦꯛꯀꯅꯤ ꯀꯨꯡꯁꯨ ꯌꯥꯝ ꯀꯨꯡꯅꯤ ꯇꯧꯔꯤꯁꯦ ꯃꯣꯏꯗꯨ ꯑꯁꯤ ꯍꯦꯛꯄꯗꯗꯤ ꯈꯔ ꯋꯥꯏ ꯑꯗꯨꯅꯤ ꯍꯦꯛꯄꯗꯗꯤ ꯋꯥꯅꯦꯕ ꯃꯤ ꯂꯣꯏ ꯌꯥꯎꯒꯗ ꯃꯤ ꯑꯍꯨꯝ ꯍꯦꯛꯀꯗꯣꯏꯅꯤ ꯅꯣꯡꯃꯗ ꯃꯤ ꯇꯤꯡꯒꯪ ꯌꯥꯎꯗꯕꯩꯗꯤ ꯐꯕꯀꯣ ꯑꯁ ꯇꯤꯡꯒꯪ ꯌꯥꯎꯕ ꯌꯥꯝ ꯋꯥꯒ꯭ꯔꯖꯥꯠꯅꯤ ꯃꯤ ꯑꯍꯨꯝ ꯇꯧꯔ ꯍꯦꯛꯀꯗꯣꯏꯅꯤ ꯅꯣꯡꯃꯗ ꯀꯦꯖꯤ 500 ꯍꯥꯏꯁꯤꯅꯤ ꯀꯦꯖꯤ 500 ꯍꯥꯏꯗꯤ ꯑꯍꯨꯝ ꯅꯪ ꯄꯥꯔꯣ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯅꯤ ꯌꯥꯝ ꯌꯥꯝꯃꯦ ꯄꯤꯁꯇ 1,500 ꯌꯥꯝ ꯐꯩ ꯗꯗꯥ ꯁꯥꯏ ꯍꯣꯠꯅꯩꯁꯦ ꯖꯒꯥꯁꯤꯁꯨ ꯃꯤꯅ ꯈꯪꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣ ꯃꯇꯝ